Kamjong district ki manung chena leiba sikibungdagi Avnar Kasar Kauba Khunja amada Kuki narco terrorist singna ngarang chatharakiba attack adu mahak hatnaba honarakibani amadi thawong adu akanba mongda condemn tawi haina Sikibung Village Authority na fongdorakli Sikibung Village Authority na thadorapa cherolaman hai ngarang khul asigi mathot mi singlai Kauba Khunja amagi pukrida Kuki kharana nga phaduna leiramba thengnakhi pukri adu Sikibung amasung thawai khul ani kilona badalai bane Kuki sing aduna dynamo season aduna nga pharamba aduna pokri adugi leijaram liba masak mawong sing adu thugai ki thawong adu chathari ngai cherakta Avnar Kasar hairiba khunja sina lakpada thengnabadagi Kuki sing aduna nongmaina namduna mahaku faraga puki aduga hatnaba honakhi Kuki khutlai paiba sing aduna Avnar Kasar tamthina furakpada natana nongmaigi vatna phauba kayarak hana surakhi adum oinamag Avnar na masagi haithoi sing thoiba utuna mafam adutagi nantoklaga Havako Turel Landuna Lakibane. Kuki Kutlai Biber Singer Sina Ganglon Kaina Migi Kulda Changlaga, Nga Harambadanatana, Masagi Kulda Lajaba Kunjab Hawa Paduna, Hatna Hotnerambagi Tonga Simio Bagilichaki Wang Madane. Togdok Tokriba Mafamadu Nakna, Border Security Force ki personnel sing station Togduna Lady Bane, Adubu, Security Force ki Maike de Gimatic Saba action Amata Lokataba Madi, Kuki Singna Papa Makalgi Kuchukulai Baiduna Chatpada Karisu Tobangam Jiba Silibak Tibane. Masigi ona taina bada Bihar Regiment na Fakiba Mara Laitaba Kunjamari di Hausiksu Police ki custody de lady. Asigumba michang mikhai naibagi thawong kaya security force na matam kaya gi mamangdagi chathaduna lagliba si peningai oide. Makha tabada karigumba pamdaba thodok sing thoklaklabadi madu. State amadi security force na micham miyam ngak pangamdabadagi thoklakpa oibana. Madugi tekcha khudingmak makhoina pugadabani haina su cherol asna makha tana chection wa thamlakli.